ngasi numida wairam phong ki batuan tuan Manipuri si phong singdagi amasum thoki bathodo thok singdagi maruebi i pausing myam da thamjagi ahan bada kanglei pak ki maira dagi lakhusaraga relief camp na sangjafam lauduna leiriba nupa macha ama sakhangdaba miyoi singna phaduna puraba matungda sana cycle amadi phirol na singba munbikhre Manipur thokliba tha taramatu surakliba sathiraba kanglub ani ki lana sina maram oiduna relief camp da sangjafam lauduna leiriba nupa macha mangarang sakhangdaba miyoi khrana namduna kian khanganbigi thabak satharaba matungda nupa macha asigi manada yanba sana mangna tongkhiba cycle amadi phirol na singba mulhauraba matungda thadorakre sakhangdaba miyoi singasina thadorakpa matungda angang asi wakhal tadana leiraba matungda ngarang nungtil pung 3 nom tarakpa matamda wakhal tarakpadagi lambi satpa miyoi singna thengnarakpadagi magna leiriba relief camp maduda khusinarakhre sakhangdaba singna phaduna puraba matungda sana cycle amade phirona singba monbi horaba nupa macha asigi maming lauriyam rosan singa sei taragumde apokpa el sarat singa mamagi mamingna lauriyam ongbi shila devi kawi ma hauji khwampat leiba hillside school da class 6 tamliba mahironi anga asigi asengba poknapam lamdamdi sarpaimana dagini manipura thokliba tha taramta suraklaba kanglup ani gi irang asina maram oiduna sarpaimana da leiba makhoigi yumadu koki militant singna mai thadokibadagi hauji sangwai ac gi manungsana leimakhong amadi khurkhul ani gi lonaba sangmai taba lambi gi mandap yumpham haina khangnaba mafam asida leiba fabricated house relief camp gi R block the imungungi miyoi singa loina sangjapam lauduna leiribani sakhangdaba singna phaduna pobiruba nupa macha singarang ayuk pung 13 taba matamna cycle ama tongduna khurkhulam khaida leiba chechang yonba dukan amadigi exercise book khara leiba sakhibani maduna mapam madura hana leiramba sakhangdaba miyoi singa duna nupa macha sikian khanganbagi thaba si chatharaba matungda phaduna puduna manadi yan basana magna tonghiba cycle amadi phirol na singba monbiraba matungna thadokparakpadagi anga si wan tharaktuna leimakhong turel mapanda hoba khongnang makhong wakhal tadan leiramani leibuk phabadagi lambi chatpa miyoi sing anga si thengnarakpadagi imung munungi miyoi sing na kusinarakpani sakhangdaba singna relief camp na sangjapam lauduna leiriba anga ama punamduna phaduna puraga sana thattuna magna tonghiba cycle amadi phirol na singba molhauraga kian khanganbagi thabak satharaga thadorakhiba sibu yamna kana yaningdaba phongdoktuna ngasi fabricated house asida sangjafam lauduna leiriba miyoi lising amaga sani ko humdra romna ngasi ayuk pung 6 taba matamda wakat mifam sathakre wakat mifam adura saruk yakhiba singna phongdokhibadi relief camp na sangjafam lauduna leiriba miyoi singbu Manipur lengana miyeng sangbiduna ngaksenbagi akanba thabak lokatpiyu Mai tamjariba relief camp sida leiriba nupa macha amabu phaduna puraba matungda potchai munbi horaba matungda kihan khanganbagi thabak chathaba sida senariba miyoi sing athupa matamda phaduna ain goeba sara piu haina phongdokhi hiram masiga mari lainana sakmai police station da su aiba wakat chirol pisingkhre loinana police station asina case ama register tawduna thijin humjin bagi thabak chathaba hokre hadi atopa pawmana Wangjing amasung kairen bikhoki mera pai bisingsu mikhal sarugyadana buwarem nakre khulngaksariba tampaki isilinaw sing kuithi thiduna phaba punbana irangsigi solution purakpa ngamloi maira pai bising mamang sahi english ngani ga kungo humdogi me ahumdigi haukiba sahi pharakadoriba kanglup anigi lanasi barat laingangna kariyamata nasungdana haujik mikhal pangtoknaba thorang torokliba si wangning apun maira pai bininganingde India ki mikhalda wangjing apunbagi maira paibi singna saruk yaru heri India lenga ki khune ki lan loisindri phawba aikoida mikhalda saruk yaroi haiduna ngarang thangja numiki numidang na wangjing hairoklam khaida wangjing apunba maira paibi singna wokat khongjang sangsinbaga loinana mikhalda saruk yaru heba khulaw kya su lawki khongjang aduru saruk yakhibi maira paibi singna haikibada barat lengakna Manipur gi irang asi karimata thauksabidaba si yamna pende irang asi sahi pharakadore lanjena duna leiriba miyam mayum da hanjinana ba barat lenga amasum state lenga na sinbide lana sina maram oiraga khulngaksariba tampaki isilinaw singbu koithi thiduna phaba punba sina
irang asigi solution purakpa ngamloi lan asina maram oiraga awaba khangliba miyamgi punsi hanagi phibamda hanjindriba phawba wangjing apunba maira paibisingna barat lengaki makhara pangthokliba mikhalamata saruk yaroi handak pangthokadoriba taragani pansub lok sabha gi mikhalasi aikoina saruk yapham thokte haki marasida kaiden bikhok apunba maira paibil lupnasu ngarang numidang Sapmanaba Kongjang Sanction Kipago Loinana, Lana Si Legana Lucindriba Paupa, India gi Mikal Sarugya Rehaba, what it block rate. Makasa Tarak Poina, Panampauxi, the Gatin Mapokra, Miamna Tamzagi, Drug Lalonba, Satnabayari, the demand over Mahik Sindagi, Langax in the Manipur Karam Nakala Kibagi Habisimiamna Soidana, Kangamani, Dingo. Drug lalonba satnaba yaroidaba demand tawba mahik singdagi lengaksina Manipur karamna kalakibagi haibasi miyamna soidana khangnamgani haina Social Welfare Minister su oiriba sakmai kendragi MLA haikam dingona phongtokre wapam asi handak pangthokadoriba Lok Sabha mikhal BJP gi merep oiriba TS Basanta Kumar gi sakmai kendra da pangthokiba meeting amaga mari lainara Minister dingona social media ra thagalakpa warol amada phongdorkhibani BJP Manipur Pradesh की President A Sarda BJP Imphal West District की President PS Afoni Manal की President amadi Party asigi official yauna BJP की कार्यकर्ता सिंगलोइना पांगुकिबा मिफम अदुगा मरी लेना हाइस दिंगोना social media रा थगलकप पोरोल amada ngasigi meeting asi lakadoriba Lok Sabha mikhalga mari leina aikoi amat oina apapata khana naina minabagi tanja adu lobani Mikal Tengnaba Madi Bot Hadaba Hibisi, I could Kudimaki Hagni, Mashida, Miyamna Yamna Kubna Nainaduna Manipur Gidama Kongpam, Lengdana Lepangam Gadaba Mapamda, Bot Biba Hibisi Miyam Gangni, Magna Hai, Kunayashida Mahik Oiraglaba, Makoi Dugi, illegal Loeba, Karbar, Satnavayari, the demand sing Manipur Tuguina Buhona Bakaya, the BJP Amadi Lenga Asina, Manipur Karamna Kalakibagi Hibisi Miyamna Soidana Kambiramani, Loinana, Drug Lalonduna Mayaka, Chinjang Isau Tolak Bakaya, the Karamna Kalakibagi Amadi, Karamna Makoiki Lambising things in the Lakli Hibisi Miyamna Soidana Kalamani. Mangna Makatan Hai, Kwai the Gihene Irang Topa Lan Gisating Pangli Pumsingi Manunda, Shakmai Kendragi Kendrasu Amani. Adumoin Oidunasu, Quaidigi Lingjel Manava Kendra Amasuni Habagulina, Nashisu Aikoigi Amata, Oivigi Taunad, Minaduna, Manipurgi the Makninga never latena, let me nasi Hina Apple Torokli Atopa Paumana. Maheso Tonauzam, Yelhomi Kanjanava, Tangjilapa Kong Tang sing the RPA Atawale Sokotkani. RPA Atawale Asi BJP Gatminaba party ni Hina Lana Sandukli Visi Miam Natazavigano. Isterasi ki Yelhomi Kanjanaba Maheso Tanauzama Tangjilapa Kong Tang sing the RPA Atawale Sokotkani. Mashida BJP Congress Natragana Party Amatigi Lusing Singi Yaka Yengduna Lairo Hena RPI Athawalegi Northeast Observer Binod Nikolzena Funduraki Lakadoriba Taragani Pansub Lok Sabha Mikal the RPI Athawalegi Mire Poidipa Meso Tanauzamgi Mikal Gamari Lenana Tadurakpa video footage Samada Bidon Nikolzena Hai Manipur Kunai Gitabak Torakpada Party Gimekedi Meso Tanauzam Ayet Amata Tamloaki Magna Makataraduna Maharashtra RP Athawale Amati BJP Ani Punasat Minabakani Atop State Amata Punasat Minabalati BJP Amadi Congress Ki Mirep Tadokpa State Kiada RP Athawale Ki Mirep Tadoktuna Mikal Tengnariba Sina Party Si Atopa Political Party Ga Mari Lenadi Haiba Mayek Singna Takliaki Manipur the Tokliba Iranga Sigi Worosin Puranga Mahesona BJP Gi Asoiba Putorak Panatragana Congress na Sweramba Singh Utorak Pada RPA Athawalena Mapung Pana Sokatani Mikala Siga Mari Lainana RPA Athawale Si BJP Ga Satminaba Party ni Haina Lana Sandokli Singa Sida Miyamna Taza Bigano Haina Magna Fongdoki Atopa Paumana Hanagi Minister I Hemosandra Congress the Kitokre Manipur gi phibam phagana ba hona bada ningtamna wangang ba pambana party dagi topani ai Hemosandra Sai Kuntrarom hena Congress Party gi thomi oiduna Manipur Legislative Assembly gi speaker amani minister phawo oiramlaba irengbam Hemosandra Indian National Congress INC gi primary membership dagi toknaba resignation letter bisinkre Manipur gi phibam normal oidri masida political party amaga hunnaba matam nati Mahausagi Pibam the Hanjelaktuna political
atmosphere laknaba matamda politics tawhaningi Manipur gi phibam phaganaba honabada ningtamna wa ngang pami maramasina party dagi toknaba phirep lobani haina Manipur Pradesh Congress Committee MP Shishi gi hanagi working president I Hemochandra na phongdokre Resignation letter pisin kiba siga madi lainana ngasi Manipur Press Kapta paumising unabada I Hemochandra na phongdokibada haukiba sahi kunthra romasida Congress Party ki thaumi ama oiduna tangkak kyada angamba thaudang lawduna lakibani adobo matamna honglakpagi matungina ngasidi Congress Party asi lewa asiga sanaba matamga sunaba party ama oibigi mami edu mangsulakpagum tawre asan mami eng yaudaba arupahiga pangkak wari party asida sakhatpagi mami tarak traiki mangna makha taraduna Congress Party dagi toknabagi khongthang asi yamna lumna lorak phiremni adumoinamak hauju phawbagi oina atop party amatada yaunaba hotnabagi wapam leite Manipur gi oiriba phibam asida political party amaga hunaba matam nati Manipur da normal silaktuna political atmosphere ama laklaba matamda politics tawba sungani khali state asida ingta papuraktuna mahausa gi phibam da hanjilangna ba honaba da ningtamna wangang ba pami maramasina party dagi toknaba phirep lobana ki loinana maru oina Congress Party ko ina satharakliba thabak thoram singdu wakholon sanarakta ba madi miyeng khenarakpana su party asidagi tokna ba khongthang asi thangjalakpani adomaina mang state asigi oina su handak pangthokadoriba Lok Sabha mikhalasi kanglon sumna pangthokna ba maikai digi apamba wakholon sing phongdoknarakliba si thaganingai ni Manipur gi leiriba phibam asida miyamna su wakhal muna khanduna matik chaba miyam gi mihut khanbiyu haina su I Hemochandra na appeal tawki atopa pawmana MPCC gi president na CEO amadi DJP da wakatkre taragani pansuba Lok Sabha mikhalasi da inner Manipur parliamentary constituency da INC gi mere oiriba Professor Bimol Akoijam gi yumna sakhangdaba miyoi khara laktuna thiram kiba thawdok mari lenana MPCC gi president K Megasendra na Manipur gi chief electoral officer CEO amasum DGP da sirol pidno wakatre MPCC gi president K Megasendra na CEO Pradip Kumar amasum DGP Rajiv Singha da pisin ki ba sirol aduda INC gi mirep oiriba Bimol Akoijam na security PB na ba haiba loinana satharakli ba thong asina mikhalasi free and fair oina pangthopangam loi haiba wapam sa thamki sirol adugi matung ina sakhangdaba singa duna tha sigi kungani pan gi nungthil pung ahumlom ta bada Congress mirep oina thokliba Bimol Akoijam gi yumda laktuna hanglamki madugi matung pung amarum leraba matung nasum yoi singa du laktuna makoi gi unana ba khangalamki hari amaromda MPCC gi president na haijabe ki matung ina Congress mirep oina thokliba Bimol Akoijam da security pikri hari makasa tharak poina to papawmana nonglei nungsina amangata thokraba yum amagi phibam disina yengsingkre nong yauna ngasayuk sitkhiba akan nonglei nungsina Thawal district ki khongjonggi sangai khongda leiba yum ama homdoktuna amangata thonkhiba maphamda Thawal DC ahantem Subhas masa laktuna yengsingkre SDO Thawal yauna sakhiba yengsinbegi khongsat aduda DC Thawal ahantem Subhas na yum tekhibadigi awab nanglaba yumbu Thawdam Netrajita lupa lising tara amadi sana thaknaba polam sing mating pangkre loinana amangada thoktuna awab taraba yumbu mang takhibegi matang si ama tharaknaba su khangalamki makhasa tharak poina kanglei paki maira digi topa maruiba paukrana Arunachal Pradesh ki mikhal BJP ki mirep tara lamba yaudana karakpada CM Birena harawu phongdokre Arunachal Pradesh ki State Assembly election na BJP ki mirep tara lamba yaudana kare hana laktokhiba sida Manipur ki Minister N Birena harawu phongdokre CM Birena social media ra thadorakpa gorol amagi matungina Arunachal Pradesh ki Minister Prema Khandu yauna BJP ki mirep tara lamba yaudana kakhiba si yamna sauna mai pakpa amani Masina Arunachal Pradesh amadi state asigi miyamna Bharat ki Prime Minister Narendra Modi bu thabak ngamba amadi miyamna yaba lusingba amani haibadu mayek sing utpani haiba wafam su phongdorakli atopa pawmana akan manonglei nungsina yum ani homdokre ngasi pung 8 makhai gi 13 fawbra sakhiba akan manonglei nungsina Manipur gi tuan ba maphamda yum ani homdoktuna yamna sauna amanga ta tonkre ngasi pung 8 makhai taba matamna sikhiba nonglei nungsit asina Thawal district ki Wangjing Tentha AC gi manungsana sapam sangai khongda leiba
Thaudam Netrajit Singa Sai Nipu Loinabi Thaudam Ongbi Memsa Sai Nipugi Yum Nonglei Nungsina Loina Humdok to Yamna Sauna Amanga Tokre Lebuk Pabadi Nonglei Nungsit Silak Padu the Yungi Miyoi Sing Havadi Angang Sing Yaun Imungadugi Diai Tata Amagi Makada Zen Sinduna Lehobadagi Aso Apanamati Missimina di Yaukidri Hariba Imungasiga Tangana Ladiba Miyamagi Poultry farm masu akan menonglei nungsit aduna humdok tun amanga taton krep amaromda ngasi ayuk pung taramathoi rom tabada sitkiba akan menonglei nungsit aduna Thawal district ki sangai yompham pulai pokpi ta leiba AMD Firoz Khan se nipfuga manga apok pulai khidraba AMD Samsuruddin gi yumsu loin humdok krep lebok phabada gi misimina amadi asu apandi yaukhide Makasa Tharakpuna Kangla Paudi ki tupapomna INC gi mere bimol ki halakpadi gi CRPF na ngak sen krep Handak pangto ko doriba Lok Sabha Mikal INC ki candidate wadiba Dr. Akoizam Bimol gi yumda sakhangdaba singna ki halakpaga mari lainana ngarang Manipur gi DGP amadi Chief Election Officer da ayiba wakachirol ama pisingkhre shola dura phongtok libadi Dr. Akoizam Bimol gi kaisam thongda leiba mayumda masakhangdaba miyoi sing laklaga makpu Imphal East da leiba garden amada laknaba khangalam khipane hari MPCC की माइकई की फोंदोरपगी मतुंगिना असिगुम अकी अखंग पीबगी थवोंग असिना इलेक्शन असी फ्री एंड फेयर ओहलोइदौरे लोइदना कैंडिडेट असिगी पुंसीदा फतनुंगदा थुलकप याय हैबा वाफम पनबगा लोइदना सिक्योरिटी पीबीना वाइजकी ngarang DGP amadi CEO da ayiba sirol pisin ki ba siga mari leidana mangonda security pibina ba haijabadagi hauji akoijam bimol bu ngak sen na bagdam ngasidagi CRPF ki personal nipan tharakhibaga loidana ngak sen ba hokre hari Tentang na to pa headlines ang kadang mayam na thamjagi folk dance ki training lusinkhre Royal Artist Academy for Cultural Heritage Manipur na sinduna March 10 dagi hauduna numit kungani 20 sumna pangthorakhiba training cum production on Manipur folk dance lusinbegi tharamga si ima ningthal laidemi community hall top sifai da pangthokre tharamadu da Deputy Academy Founder Dorian Khabanganba Mayalambi College ki Associate Professor Laifrakom Tombina Athoba Mithung Lensing Oina Saruyaki ba Thoramadda Numit Kungani 20 Subna Satharaki ba training program na Saruyaki ba Angang Singna Makoina Numit Kungani 20 Subna Tamlaki ba Zagoi Kayado Miyamna Utki Hadi Loisalak poina tentang na korongan ba kumana tagalak pa po sang katang mem na siya tawzagi bot loy bada laibak ning ba tokhidaw ba singidamag ekoi masil gi apun na thugay ba hona di haiba wafum kra tamlakli adu hausgoy na di mem paw si patang sel sinjarage ma sumyam pun no ba update ngamin si